English PAODAM meeting tabi bisingbu hanba maktada nomaiting kunji soina taramna oksaboloina kurumjari ngasigi maroiba pauda Museums for Education and Research haiba hiramda International Museum Day lisingani kunmer ki thorom pangthokre Pambaini luchingba UNLF na kathokraba athoba singi ningsing numit pangthokre Amadi taruk laksuba mini boys amadi ahanba intervillage volleyball tournament ngasi losinkhre Mapunga pau miyam da pizari Pari purigi horofam amadi lakadoriba puwari kaya miyam da khanghan gadoriba museum asi saukhatnaba hotnabada achou macha lairina khunba khadna miyam punna hotnaminasi haina Art and Culture Commissioner M joina fongdokre wafam asingasi Manipur State Museum amadi Art and Culture na senduna Museum for Education in Research haiba hiramda International Museum Day lisingani kunmari gi thorom ama Manipur State Museum gi auditorium da pangthokiba aduga mailina fongdokibani Thoramadu da Art and Culture Commissioner M Joy Department asigi Retired Director Dr. K Sobita amadi Manipur University gi Department of Anthropology gi Retired Professor Dr. Nabakumar Su saru yaki Thoramadu ga mailena Commissioner Joy na hai miyoibagi haurakfam matam atuda kari fije chelami karamna hinglami haiba haugalakliba Naharo singna mayek singna khangnaba hotnabada museum asina kanaba kaya piri numit asi International Council of Museum na museum gi kanaba mayam ado khangalaktuna kumja lisingamaga chamapan humfuta tayaki me 19 sibo International Museum Day hadna palan tawduna lakli lonina miyoiba amagi haurakfam amadi makhoi gi chatnabi adu karamna lakhibage haibadu education amadi research tawbada khangnanaba makhoina sijunaramba potlamsing museum da collection tawduna thamlaba matong miyam da kanaba kaya piri tungi mirolna mamangi mirol singi haurakfam khange hairabadi Museum da lairiba artifacts asi yenglaga khangbangamgani haina sufongdoki appeal to the museum chapana bahana bada societies da leriba kudima apikpa achoba aduga laira anan kari mom ta thaina museum si chapana ona bada koi ona minaji masitana koi human civilization kamaina horoki huji kamaina ji kari kari chathari ge ahong mayam si khangna raba masa ma koyamda mayam puram ma pangyu adu puram saiba pai koi badia gi Constitutional protection amagalonina lamdamasigi internal sovereignty ama leihanba mathau tai haina Pambaina luchingba UNLF ki acting chairman Moyangthem Nongyaina fongdokre kathokraba singi numit lisingani kunmari organizing committee na senduna ngasi Imphal East ki nongpok sanjenbamda pangthokpa kathokraba singi ningsing numit ki thorongga mailena mahakna hai Manipur British na pumlaw loksin kiba oikide makhoina khudum chankhrabasu Manipur gi ningthauna lamdamasigi internal gi oiba lengak Jahanduna laki tawbadabu Manipur gi external sovereignty mangkhrabasu internal sovereignty di mangdina leiraki adumapu matamasidagi Manipur gi sovereignty da khuru thabadi hawrakre Nifuma pangi October 15 da Manipur asi India gi colonial amagi makhada laikre masida tokiba agreement aduna maram oiraga internal sovereignty su mangkhre karigumba lamdamasigi internal sovereignty leiramba tarabadi ngasi su leiriba ethnic conflicts sing asi leimdaba yai India na khudum chanchin khraba matung makhogi divide and rule gi policy da hena inot ama hapki Asigumba kaya asidagi lamdamasida constitutional protection amagalonina aikogi internal sovereignty ama aikoida lehenba ama mathautai matamasida isana solution purakpa ngamgani amadi settle toba ngamgani masigi oina kaya asi India lengaka warisha nabasida khwaidagi maru oiba ama oina yawgani karigumba India lengakna aikoina tadiba wafom sing tabidaba tarabadi aikogi tawfom tokpasing adumak tawgani fongdoki Ngasigi thoramadu da lup asigi lekhidraba lanmi singi mafamda hairang lerang sing katuna ikai khomnabu utkibaga lonena min anitumina leptuna awawa fongduki Pambaina luchingba UNLF ki lanmi khara Assam Rifle da surrender tawri haina ngangbagi matang da hai lup asigi lanmi khara Myanmar da lekhiba sing tholakpagi lambida pawfongbadagi PDF na landaraki maduda akanba Lanthengna PDF ki lanmi taruk lom sikhi amadi lup asigi lami ama minor oina soki masigi matungda lanmi sing
थोक्लक्नबगी लंबी अमा यातननबा पाव पिरकपदगी लूप असना मियोय अनि चतुना border area da leiba Assam Rifle ga paw faunaraga makogi थोक्लक्नबगी लंबी अमा यातना थोक्लक्पनी लानमी अमता सरेंडर तौबा लेते फोंदोकी मखाताना पामैना लुचिंगबा UNLF की आर्मी चीफ यावना मियोय अहुम NIA ना फाकिबगी मतंगदा हंगबा वहंगदा mahakna hai makoi ahom NIA na investigation chatharibana unnabagi khutongchaba phangdrabusu tha taruki manungda makoi sungsoi soiduna lokthokani haiki mahakna hai India lenga ka wari sanariba asida loop asigi oiba white paper ama puthokna ba thawrang tawri matam khara changkigani puthokadoriba white paper asi bureaucrat ki level gi thakta tawroi lunna anoba government ama lakpaga wai chanabagi makha tatana ba thawrang tawri haiki सी मतंग कदी होली एरिया सेना शेयर सोवरेंटी है शेयर सोवरेंटी है बसे कैसुनते इंटरनेट सोवरेंटी दो अदु पीओ है बने हर इंटरनेट सोवरेंटी की मसी की आइडिया मसी की थ्योरी से कना होदरे कांदा यूरोपियन यूनियन की मसी को से फर्क हो रहा है होली मालयम इपाक फिल्म्स प्रोडक्शन मणिपुर ने सही खुदिंगी लेपना पांगथोक्तुना लाकपा इंटरनेशनल इपाक फोटोजेनिक कंटेस्ट हंदक चाही की ओइना सो खंगलेपाक किंगम खै काइबा यारोय मिटोपना मपु सारप यारोय हाइबा हिरमदा थासगी कुनमरी दगी हौरगनी हाइना इपाक फिल्म्स प्रोडक्शन मणिपुर की डायरेक्टर लाइमुजम प्रतापना फोंदोखरे ngasi मणिपुर प्रेस क्लब की कोब्रु हॉल दा पांगथोकिबा पागी मिफम मदा वफम मसी फोंदोक अदुना प्रतापना हाई फोटोजेनिक कंटेस्ट असिदा मसागी चाही 10 दगिना कुनिथोय फावबगी मनुंगदा लेबा नुपा मचा अमदी नुपी मचा सिंगना सरु याबा यागनी कंटेस्टेंट सिंगना लमदम सिदा हिंगमिनरिबा फुरुप कंगरुप की अपुनमगी सक्तमदा अकाइबा पिरोइदबा फिजोल सेटकदबनी कंटेस्ट असिदा थाजिलकदरबा फोटो अदु करिगुंबा कंटेस्ट अमतदा सरु याखिद्रिबा फेसबुक यूट्यूब सोशल मीडिया अमतदा अपलोड तौखिद्रिबा कंटेस्ट असिगिदमक अखनन कापा फोटो ओइगदबनी हादना सिजिनख्रबा फोटो ओइरगदी कंटेस्ट असिदगी रिजेक्ट तौगनी कंटेस्ट असिगी जूरी मेंबर्स सिंग मणिपुर फिल्म इंडस्ट्री असिदा थबक तौरिबा मसक नायब ओजा सिंग अमदी फोटोग्राफी की मरमदा खंग हैरबसिंगना ओइगनी मणिपुरी फिल्म मणिपुरी म्यूजिक वीडियो एल्बम अमदी थिएटर दा मेन एक्टर एक्ट्रेस कुमख्रबा अमतना कंटेस्ट असिदा सरु याबा यारोय स्टेट नेशनल अमदी इंटरनेशनल लेवल दा पांगथोकिबा ब्यूटी कंटेस्ट फोटोजेनिक कंटेस्ट नत्रगा स्कूल कॉलेज लेवल दा पांगथोकिबा कंटेस्ट ता अहानबा अनिसुबा अमदी अहुम सुबा ताक्रबा मियोय अमतना कंटेस्ट असिदा सरु याबा यारोय कंटेस्ट अमा हेक्तदा सबटाइटल ताकिबा कंटेस्टेंट सिंगदी सरु याबा यागनी हाइकी कॉन्टेस्ट प्राइज मकोई सपोर्ट तौरी मकोई थबक फंगना कैलेंडर सूमायन चंगी सूमायन पास सूमायन तौर हौरी चानी नाउसिंग मकोई टैलेंट लाम की पाउजेंस मालूम कॉन्टेस्ट सिंजबनी सपोर्ट फिल्म मणिपुर दे थोकलिबा लान असी इंडिया गवर्नमेंट अमदी मणिपुर लेंगना ngalingay matamda losinba yabani makoina tumina lesinkhibadagi lan asi ngasi fawba losindana leribani haina All India Trade Union Congress AITUC gi General Secretary Laisam Sotin Kumarna BJP lenga ki mathakta maral sidakli wafam masing asi party asna sinduna Manipur Press Club ki thangjing hall da Manipur da thengnariba issue singi matangda mass campaign hongtupagi thoramga marilena phongdukhibani mass campaign hongtupagi thoram aduda Manipur Human Rights Commission gi former acting chairperson Khaide Mani political analyst Lehau Thabam Sarchandra Sharma Madi Manipur University ki Professor Dr. Chung Mestamna Wangangloi oina saru yakhibaga lonena AITUC Manipur ki Working President Comrade Yai Mamadi Party asima ki General Secretary Comrade Laisam Sotin Kumarna President Member oina saru yakhi Thoramaduga Marilena AITUC Manipur ki Secretary Laisam Sotin Kumarna hai Manipur da haukiba chahigi me humdagi haurkiba lanasi India government amadi Manipur lengakna ngalingai matamda losinba yaramba ado makoina tumina laithokibana ngasidi mioi lising humputaragi mathakta relief camp ta wan punsi leliba amadi yum lising ahum hena mai thakraba micham miyam kayana wan khangliba si yengba ngamde athuba matamda political solution ama purakna balenga asna honabiu maitei furupta lan hauriba kuki militant singa India government amadi Manipur lenga athuba matamda peace talk tawduna lamdamasi mahausagi fibamda tangdu leitana hinghalu haibasi mass campaign asiki ahanba pandamni lonna Manipur gi miyam ngasi di national highway singda chathok chasin tawba ngamdriba si
Lengakna Highway Protection Force ningthina thambiduna miyam chathok chashin tawba yahanbiu haina su phongluki. Sikari no, masing su na pigdam ni urban extend to them. Simaru be shooting manu dama. Aduga public sector undertaking maya, bank, insurance, LIC, aduga BSNL, aduga international airport, Manipur international airport, made Lokta you privatize the window. Lokta ya koi macet senjau pa besi yol ka chala daw re. Simu kaya si yaroi hay na koi chengmani. Puwariga sagona na laklaba masana kaya ngasigi mirolna thawoidabana tapna mangsilagliba si kalhawnaba lengak amadi miyam punna honamina si haina Students Union of Kanglipak Sukki President Ningthozam Danakumarna lengaki pokning singsilakli wapam masingasi MU gi Dr. Commander Stadium da inaki masana yokhachi haibe hiramda sukna sahi khudingi lepna chatharakpa competition gi saruk ama oina All Manipur Mukna Association ga khosamnana numit nini chupna chathagadaba Kanglei Mukna Changyeng Naba Lisingani Kunmari Hotopagi Thorunga Mailena Fonglukibani Thoramaduda MU Physical Education and Sports Science ki Head of Department Professor L Thambal Sukki President N Danakumar Amadi Sukki Advisor L Jayantana Athoiba Mitungnen Singh Oina Saru Yaki Thoramaduga Mailena N Danakumar Hai Meherol Dagi Sagona Duna Laklaba Masana Singi Manungda Mukna Kangjai Kang na Chingba Masana Kaya Ngasiki Mirol Asina Kaungarapagi chang wangkhalakli masimak iramda masigi masana sing asi kaukthokidna mapandagi pusilakpa masana kayada hena thawa yaushinkhibadagini haibada haimanba thokloi iramda masigi masana sing asina aikoibu hakchang fana thamba khakta natana sarik sarak hayanbada achoba kanaba kaya piribani asigumba kaya asigi yenglaga mangkhigadoroba masana sing asi maruoina mahairoi singda Khanghanduna yokhatnabagi pandamda ngasigi changdamnaba si pangthokpani masida mahairoi sing lengak amadi miyam punna wakal taminaduna mangkhigadoraba masana sing asi kalhausi changingnaba duda lamda masigi school college amadi university dagi under 60 kg category da mahairoi chama amadi masigi mathakta leiba kg humfugida mahairoi marfutarena punna mahairoi chama marfutarena saru yaki Council of Higher Secondary Education Manipur course in the Loba Class 12 examination Lisingani Kunmarida Science stream da 9 Suba position Tarakrabi Mangte Mangkhoi Kim Kom Amadi Mangte Sagagi Mai Pak Laba Mahiru Singh Harau Taram Okpa Amadi Yaifa Thauram Ama Mantak Khol da Pangthokre Kaksing Manakta Liba Kom Kangrup na Kundariba Mantak Kholgi Manungda Mangte Sagagi Oina Mingchat Purakrabi Mangte Mangkhoi Kim Kom yauna kosem class 12 amadi CBSE na loba class 10 amadi 12 ta subject topper tarakraba amadi tarakrabi punna mahairoi manga da mating sagagi makaidagi kudol potsing piki baga loinana makogi tungi punsida hena mai pakpa amadi mingchat purakpa ngamba oirasanu haina epo thausal piki mantak khogi khunja kaya yauna pangtopa tharam aduda mangkhoi Kim Kom na hai state asida thokliba lan asi lan mayok na riba kangrup ani asi khakta natana furup atai dasu saung na chaiting fangli maru oina tungi laibak lep kadaba mahairoi singna mahai masing tambada achoba khudong chadaba kaya mayok nari maramasna lan asibu atuba matamda warshil prokna balengang na mapung oiba thaudang lobiduna honabiu haiki Dari tambada kamai hanya ayat payam di hafta ama phajana kai hafta ama mokar hafta ama limit kharani mokai adigi sadra sing protest yawbada sokpa mayam siyawe asi mayam sin nungaite aduna thuna lanji loiraga peaceful ditse toruk bagumba karigumba laigi explorer academy jagangai uche konje tanje adu kaigumba khaladi IIT da sangba ngamba natraga NIT da try tawena khale aduga ya Mahiroi amagi punsida mai pakpa mahiroi ama oigi hairabadi mahiroi adugi lamchat chajat phajabasi yamna mathau tai haina Manipur University gi Human Rights Department gi former head Dr. M Suresh Kumar na fongdokre wapamasi Kaksing District ki Singmaijing Khunau da leiba Smart Universal Academy gi chahiyasi gi kosem loba
क्लास 12 की एग्जाम माई पाकलबा महैरोइसिंगबु ओकपगी थौरमदा हाइखिबनी थौरम अदुदा सुरेश कुमारना मखा तारदुना महैरोइ अमने एग्जामिनेशन दा मार्क फना वांगना फंगलबसु महैरोइ अदुगी कैरेक्टर चुमद्रबा अमदी डिसिप्लिन यावद्रबदी महैरोइ अदु कैदौनुंदा माई पाकपा ngamloi मरम असिना महैरोइसिंगना पुंसिदा माई पाकपा ngamnaba matam chana लाइक पाबगा लोनना थक्सी खासी लेबा अमदी लमचत साचत चुम्बा सि यामना मथौ ताइ हाइकी ngasi okraba mahairoising aduda examination asida star mark fanglakrabi school asigi mahairoi nupi macha homna akhanaba khudolpot pibaga lonena mai paklakraba mahairoi nifu manga mai paklakpagi sakhangche piduna ikai khomnaba amadi pukning thawgat potki examination asida school asigi aponba mahairoi nifu manga parikya thabada mahairoi nifu homdoina first division da aduga mahairoi anina second division da mai paktuna samada chama mai pakibani ngasigi mahairoi singbu opagi tharam aduda Kongkha Manglem Chairman Smart Universal Academy के Kiran Secretary अमसुंग Dr. Mayingbam Pisak Principal ना थरोंगी अथैबा मिथुंग सिंह ओइना सरुक याकी सेंदोंग खर खकी नुपी अंगांग सिंहबु ललोनपोत ओइना खल्लगा यैतोंग खमदोंग बा मियोइ सिंगदा सानापोट की मवोंगदा सानाबगी थबक तौबा नुपी मानबी ट्रांसजेंडर अमा कोइरिंग लुचिंगबा UNLF ना नोमैना कापना वारख्रे आइन थिंख्रबा लालु असिना वारख्रबा मियोइ अदो इम्फाल वेस्ट डिस्ट्रिक्ट की मनुंग चनबा ताकियल खोंगबाल मनिंग लिकाइदगी कुमारजित लाइस्ट्रम सही 32 अपोकपा सरनी महाक नुपी मानबिनी बिष्णुपुर डिस्ट्रिक्ट की मफम अमदा हौखिबा हिंगदा नोमैना कापना वारख्रिंगी ममांगदा फारबा कुमारजित पाउमिसिंगी ममांगदा पुथोखी UNLF की महुत छिलदुना पिवारल अंगोम जाकौबा मचिनचत पमियोइ अमना पाउमिसिंगदा हाई लालहोलुप असिना निंगतम यावल इहौ चंगसिनबा हौरकपदगी खुनाय असिगी मियामगी मरुओइना नुपीसिंगी कथोक्तुना लाक्ली अमदी थबक तौरकली UNLF ना नुपीसिंगीदमक अचौबा फिदा अमा पिरी अदुबो असिगुंबा नुपी अंगांगसिंगबु ललोनपोट अमदी सानापोट ओइना खनबगी थवोंग चथरंबासी यामना लाइबक थीबनी UNLF ना असिगुंबा थवोंगसिंग असी हक्सुना लवी मतवसुमना अवांगबा थाकता नुपी ललोनबगी थवोंग चथबगी एखोइना कुमारजिबु फगतपनी कुमारजिना अचौबा मराल अमा लंगजरुबनिना चैराक अमदी सोइना पीरगनी हाइना महांगना मखा ताकी कुमारजितनसु महाकी मरालसिंग अदु याजकी चैराक असिदा ngasi ayuk pung 9 lom tabada Impal West District ki Pasoi Police Station ki manung chanba Khumbong PSC manakta Kumarjit masakhangdaba miyosingna nomoina kapna sokalamani hari हौखिबा था सिकी तरा मंगादा लिलोंगी मफम अमदगी मसखंगदबसिंगना फाख्रबा मतों कैबुंग मथक लेकाइदगी MD जहीर खान एलाइस अतोंबा चही कोलुमदोय कोबा मियुएमा लेखिदबा अमदी लेकाय असिमक्तदगी MD फरीद एलाइस बोइचा चही कोन कोबा मियुएमा बुना अरुबा फिबमदा सोकपदगी इम्फाल जरास मेडिसिटीदा लाइकनखिबगी थौदो अदुदा हैरो खुन ngakpada अचौबा थौदांग लौना लाक्लिबा Periphery Protection Force PPF की कन्वेनर TH रोशनबो चेने हाइरकपगी मायुक्तंगसी हाइरोक मोयरांगथिम लेकाय मेरा पाइबिन सेंदुना हाइरोक पार्ट 2 दा मियामना वकत मिफम चथक्रे हाइरोक की शांति थुगाइना बहोनगनो मतेंग पांगलुबा मी फाना बहोनगनो PPF की कन्वेनर TH रोशन द सिजबा मराल यानिंगदे मराल लेतबा मी फाना बहोनबा यारोय अमदी हाइरोकपो लान ओहनबा होनबा लेपु हाइना थाबा प्ले कार्ड कया पाइदुना अमदी खोलाउसिंग लाउदुना चथकिबा वाकन इफम दुदा सरु याकिबी मोयरांगथिम ओंबी गंबिनी लेमकौबी मेरा पाइबी अमना फोंगदोरकपदा लेखिद्रबा जहीर खान असि सखंगदबसिंगना फाद फुदुना पुरलब मतुंग हाइरोकता लेरिबा PPF ता सिनरमबनी जहीर खान बो कन्ननबा हाइदुना हॉस्पिटल ता पुखतबा यारुबा PPF ता मिसी असिगी मराल सिरनिंगदे मरम चादे जहीर खान लेखिदबगी थौदो अदु तसेंग नुआइते हाइरोक मियामना महाकिदमक अंगम मतेंग पांगनी अदुबो मिसी अदुदा PPF की कन्वेनर रोशनदा मर्डर केस पांसिलकलिबासी लिंगांग नाथोबदा विड्रॉ तोबियु नत्रबदी मियामना खोंजंग क्रिया संसिनगनी हाइना फोंदोरखी मागी मसक्ता सरकारना पीरिबा मराल असिदी
अथु मतम लौथोकपिदब तारगदि खैरो प्रजा पुनमक पैदा पाइबि पुनमकना मखन मका कया खुंजंग चंखलकनी अदुना अथुबदा मसिगी मराला से लौथोकपियो हाइदुना ngasiगी मिफम मसि फमजक संगानबा थौरांग तौदुना लेरबा नौना साकिबा रिहेबिलिटेशन सेंटर अमा सखंगदबसिंगना मई थारमले रिहेबिलिटेशन सेंटर अदुगी ममिंगना न्यू डॉन ड्रग एंड अल्कोहलिक एडिक्शन कम रिहेबिलिटेशन सेंटर कवी इम्फाल ईस्ट इरबुंग पुलिस स्टेशन कोनबा क्यामगई शांतिपुर लेबनी मई थारंबगी थौदोकना ngarang numidang pung 13 minute tarom tabata thokibani adubu center asigi sitinana bathamba famong sofa set freeze amadi electric wire gi saru khar natna ka hena amang atamakti thokhodre matam chana center asigi mioisina khangpadagi makhatana chauna maheulang pok thokadabadagi kanmangam haure hari थौदो असि मतौ करम थोकिबिनो हाइबगी चपचाप खंगबो वफम हौजिकी ओइना खंबंगमद्री अमरोमला सेंटर असिगी चीफ फंक्शनरी हापम गानब कौब मी अमना फोंदोरकपदा लमदम असिदा मयाई काबा चिंजाकी मायोक्ता चीफ मिनिस्टर नोंथोमम बिरेना चंगबा लांजंग असि सोगतप ओइना ड्रग यूजर सिंगबो अफबा माइकेदा पुरकनबगी वाखलोंदा सेंटर असि हांदोकपनी सेंटर असि लेबदा लेकाई मियामना नुंगाइतबा लेरबसु अरान अहि पुमनमक चुमथोकनबा होटनमिनसी मरमदना मतुंदा सिगुंबा थवोंग अमता तोबिगनु लोइनना सोशल वेलफेयर न पीरिबा चटना कंगलोन ngakna lengak changshiliba war on drug lanjang sawatuna afaba khunai ama oirakna honnabada miyamna mating pangbiu haiki YK College Wangjingi Internal Quality Assurance Sales ICAC Amadi Seminar Committee in Sinduna Issues, Challenges and Prospect of Gender and Sexual Minorities in Manipur Haiba Hiramda panel discussion among asi college asigi mini conference hall the pangthokre panel discussion aduda Manipur University ki Department of Dance and Music Research Scholar SRF Fellow Performing Arts Secretary Alexander JCRE Skill Solution ki Makeup Amadi Beauty Instructor Macha Thoksom Solidarity and Action Against the HIV Infection in India Sathi ki consultant Apan Moirangthem Sumang Kume artist ki James Ningomba YK College ki Department of English ki head and Somendo Singh Amadi IRE Group of Institution Wangjing ki Principal Dr. Naringbam Rajiv Kumar Singhna panelist oina wangang ki lebak asi sembada third gender singi achoba thodang lei Makoisu leibak asigi administration da achoba thodang lorok loi hainga leite civil service tawningba doctor oiningba pilot oiningba kaya yarambasu yai adubu yamna leibak thibadi school da college da makogi maramda ngang sakna duna karim ka thainaba asina makoibu pandam sing adu fanghandanaba macha oirei makoin ninghan nagadaba thabak kaidongda tawoidabani haipa wapam sing pongdoknaki All Mayang Infal Muslim Youth Development Organization ki Executive Member Wangmayum Tombobo inform yaudaba malakya sizinduna phubada chenaba muising Nambol Police NYBA Nambol Naurim Amadi All Manipur Volleyball Association na puthokna chirak pigadabani hadna Joint Youth Development Committee Mayang Infal Maitei Pangal na demand tarokli hiramasiga mailena ngasi Mayang Infal Bengunda Youth Joint Youth Development Committee Mayang Infal Maitei Pangal sinduna pangthokpa paumi singa unaba amada committee president Sesam Achobana hai tha sigi maridagi hauduna NYBA Nambol Naurimna category ani thokna pangthokpa volleyball tournament gi final match asi ngarang sanaki Hariba tournament asida All Mayang Infal Muslim Youth Development Organization ki team anina category ani gi final sanaki hanba mini boys category da organization asigi team adu DBA thawagi makutta Maiti ki Lonina Open ki team Yumbu Oriba NYBA ga sanaki haiba match aduda set ani team ani nakanaki adubu araba set sanaba haurumdaida Muslim singi namaz sonbagi matam oibina wangmayum tomuna tournament na pangthokliba lampa aduda namaz sonki haiba namaz adu sholingai da mafam aduda leiba miyoi singna tombabu lawai taba mini haiduna Tamthina Fuki Miyamna Fubadagi Soklaba Tomba Nambol Police na rescue taraba matong hospital da pukatna laikanaki maramasna sigumba miyoi amabu yumpham yaudaba maral shirika fubada chenaba miyoi sing athuba matamda puthokna chirak pibiu loinana thaudo asigi achumba puthoktriba phawba ngarang pangthokiba tournament ki final match aduda All Mayang Infal Muslim Youth Development Organization ki team na ser yabada JYDC na ating thamgani hayatki
Kukiga Mitei Singa All Manipur Mitei Christian Organization AMMCO na senduna Guwahati da peace talk ama ngarang fami haina viral jatkiba aduda ai tasingna karigumba hiram amatada mailinade aidi Manipur state asigi maru oiba nongchup thongni haina leiriba Jiribam district asida punchi Khongsat ki saruk ama oina ai isaga Jiribam gi miyamga unaduna wari watai sadna leinge asida Kuki singi propaganda ama tarokpa asi yamna laibak thibani haina social activist Rohan Film na ngasi ayuk Jiribam gi Babu Parada leiba All Jiribam Working Journalists Union gi office ta pangthokhiba paumi singa unaba amada mahangna phongdokre mahangna makhata na haikibada Young Kuki haiba group amana Kuki jo gi pastor amada iba chithi amada aina peace talk asi initiate tawre film Rohan gumba Kuki bu betray tawriba nupa amana peace talk tawba yabra haiba akanbu hai kya su chithi adu yawi hairaduna aikoi mite asi santi pamba furup amani santi pami haiduna su aikoi gi imalebak iramdambu machetana thugairaga santi pigadaba nate aikoi mitei di mitei oina legani amasung aikoi amata oina pulakani haiba wafam kaya muksu pawhimpham aduda haiki ngasigi pawhimpham aduda social activist film Rohan and Daniel Mitei amadi engaged su saru yaki at any level akoina CSO oina silakera church ke organization oina silakera peace accord ama silak matamda adum masi initiative adum lobiu encourage tobiu sigiba nagiba imung singdugi di akoi yam ngaite dubu Shanti Pamadi Kanglup Animak Taloy Lerangani. Aduna Shanti ji kamay porok sige ay taragadi at any cost that territorial integrity compromise to daba separate administration fee daba ngongda Shanti porok sige ay gadi akoy Shanti porok pagi stand da akoy as a maite mo na akoy dum chongthok chari se ay telam thamse. Mapaleba ki company singda security ki thabak phanglaba miyoi singi oiba homeland group na senduna first aid awareness training program ama Palace compound leba MB college tanga si pangthokre Indian Red Cross Society amadi Homeland Group ka punna khosamna pangthopa training program aduda punna miyoi yankai romna saru yaki program adu ga mailena Homeland Group ki director RK Bablu na phongdorakpada mapalam singda security oina thabak phanglaba singi oina Homeland Group asina numit kunni gi oiba tongan tongama training kaya piri masigi manung chana ngasigi first aid training asisu mathau tabana asiguma program asi pangthopani training sida saru yariba kuding mom apaleba ki company singda security ki thabak phanglaba miyoi singni makoina thabak asi tawba matamda first aid asi mathau tabana makoina tawriba thabak aduda first aid ki training phanglabadi makogi thabak aduda hena mai papangam gani ngasi pangthokliba training asina anirak suba training ni makhata na so mapangi security ki thabak phanglaba singda training piba ki thabak sathaki gani haiki Manipur ki mapanda choina tadna leiba Manipuri maitei singna tona hingfam thokte chauthokna hingadabani haina United Committee Manipur ki President Joy Chandra Kontaujamna Tripura da leiba Manipuri singda appeal tawkre wafam singarang nubidang Tripura gi Berumora da pangthokiba North East Cultural Exchange Program kam handloom mela hawdokpa ki thoramda Joy Chandra na phongdukibani thoramadu UCM Puthiba Welfare and Cultural Society Agartala amasung Berumura Manipur Youth Association na purna senduna pangthokpani tharamadu Joy Chandra Kontaujamna makha taraduna maitei khunai haibasi hiram amatada awat palaite ipa ipu singna thambiramba na chatnabi amadi culture sing yokhatuna malemda maitei bu sak tak na bhona minasi haina appeal tawki loinana maitei haiba furup asi hena mapanga kankhatnaba mising yam khatnaba angang yamna poksi haiba waphamsu Joy Chandra na phongduki Tripura gi Berumora da leiba Manipuri ima ibel ahallaman naharol kya na saru yakiba tharamaduda Manipur dagi lakpa handloom and handicraft society ki stall kya so hangduki loinana singjamai wangma pebia pandit lekai da leiba Manipur gi performing art center amo oriba tapasya gi artist team amanasu nat ki oiba thamsu otki Assam Chief Minister Himanta Biswa Sarma na haikibada Rahul Gandhi na vote khomba chatpada China gi constitution ama pui Indian constitution gi makhum gi machudi higokni adubu Rahul Gandhi na puriba adugi makhum gi machudi angangbani Assam CM Sarma gi wafam aduda react tawdna social media users na haiki angangba machugi constitution adu court pocket edition ni madu India gi top leader President Prime Minister amasung Union Home Minister yauna lusingba kaya da khudol tamki Sarma na makhata na haikibada Rahul na angangba Chinese constitution uli Indian constitution da directive principles of state policy yauri ekoi gi leibak ki Union Civil Court ki
ड्यूटीबु मपुंग फाना इन्नबनी अदुगा राहुल गांधी दी मसीगी मायोक्ता लई बद्रुउद्दीन आइमल लीड ऑल इंडिया यूनाइटेड डेमोक्रेटिक फ्रंट पार्टी की MLA हाफिज राफिकुल इस्लामना हाइकिबदा अंगांग गमसादी सेम शर्मना सिजनरी इंडियन कॉन्स्टिट्यूशन की अकक्नब मचु लेते चीफ मिनिस्टर सिजनरी अंगांग गमसा चाइनादगी ओइरमगनी कांग्रेस MLA अब्दुल रशीद मोंडल नसु हाइकिबदा कॉन्स्टिट्यूशन की मचु तोंगान तोंगानबा लई अदुम ओइनमक मनुंग याउरिबा दुदी चप माने ऑल मणिपुर वॉलीबॉल एसोसिएशन की मीटिंग मखादा नाउरेम यूथ वॉलीबॉल एसोसिएशन NYBA न सेंदुना NYBA नाउरेम ग्राउंड हौकिबा थासिगी मरिदगी चथरकिबा तरुकलक सुबा मिनी बॉयज अमदी अहानबा इंटर विलेज वॉलीबॉल टूर्नामेंट लिसिंगनी कुनमरी ngasi लोशिनख्रे टूर्नामेंट लोशिनबगी थरमदा बिष्णुपुर एडमिनिस्ट्रेटिव कमिटी की चेयरपर्सन लोनना एक्स अध्यक्ष डॉक्टर TH रमाबाई AMBA की जनरल सेक्रेटरी डॉक्टर L बालेश्वर अमदी SJS ब्रिक्स इंडस्ट्रीज इशो की प्रोपाइटर S जवान बीना अथोइब मितुंगन ओइना सरुक याकी टूर्नामेंट अदुदा मिनी बॉयज की ओइना DBA थौबाल अमदी इंटर विलेज की NYBA नाउरेमना मथंगसिना चैंपियन ओइख्रे टूर्नामेंट लोशिनबगी सनकिबा नुमित्ता मिनी बॉयज के फाइनल सनकिबदा DBA थौबालना AMIMYDO मयांग इम्फाल बो सेट अहुम अमा पॉइंट कुनमंगा तरानिपान तरानिपान कुनमंगा कुनमंगा तरानिपान कुनमंगा तरा तरुकता माइतिबा पीरगा चैंपियन ओइकी अदुगा इंटर विलेज के फाइनल दा NYBA नाउरेम अमदी AMIMYDO मयांग इम्फाल अनि नसाना की बदा सेट अनि अनि लेनरबा मतों डिसाइडिंग मैच सानरिंग मनुंदा स्पेक्टेक्टर सिंगी मरकता खतना जोइनबा यावकना नुंगाइतबा थौदो थोलकपदगी सानबा लेपकी अदुमोइनमा ऑर्गेनाइजिंग कमिटी अमदी टीम मनी के ऑफिशियल गा यानरबा मतुंग इना ngarang sanaba leplega ngasi final match adu nangna sanagani haina lepnaki maduda AMIMYDO team na ngasi laktabadagi NYBA narimna walk over fangna team champion oiki final match aduga mailena junior girls ki exhibition match ama NYBA amadi SCYC senjam jinanga sanaki maduda NYBA na SCYC bo ani amada mai papangam kibani mini boys ki winner amadi runners up team da सेलगी मना ओइना लुपा लिसिंग तरा मंगा अमदी लिसिंग तरा पी की बगलना इंटर विलेज की टीम विनर दा सेलगी मना ओइना लुपा लिसिंग कुन पीदना पुनिंग थवत की अरोइब नुमिता NYBA नाउरिम अमदी HBA हेक्रुजम अनि के फ्रेंडली मैच अमा सानरब मतुंग टूर्नामेंट अदु लोसिन की डॉक्टर रोमाबाई लाइरेंजम ना फोंदोखिबदा हौरकलिबा नहासिंगना पुंसीदा माई पाके हाइरबदी सानबद नतना हिरम खुदिंग डिसिप्लिन लेबा चंगी डिसिप्लिन ngakna chatpa ngamlagadi mana pamliba khuding so phangba ngamgani haiki All Manipur Football Association Amphana Sinduna Chathariba Tarak Taruk Suba Manipur State League Lisingani Kolomdoi Kunmarigi ngasi artificial turf ground Lamlong Thongkhong da sanaki ba match Nisana Athletics Football Club Panjal Amma Sonoda Thoiki Nisabo Mai Pakan Kiba Amatangar Panjal do jersey number 14 KS Rajesh na match ki minute home form se prachan kibani District Sports Association Bisnupur Senduna Mini Stadium Bisnupur da pangthukliba 33 suba L Balananda Singh Memorial Second Division Under 17 Boys Football League lisingani kolhumdoi kunmari ki ngasi sanaki ba match da side SAG utlo amadi TGES Panjal amata chanaba ngamdabadagi do chatkre ngasi nungtil pung ahum taba matamda All Jiribam Sports Association AJSA na sinduna Jiribam Higher Secondary School gi sana bungda team kunitui na saru yaduna First Majarun BB Memorial Futsal Tournament lisingani kunmari ki ngasi sana ki ba hanba match da ke khasi YC na KMYC bu goal Mari Anida Thoiki aduga anishiba match na Sonapur GPSAA na FCK New Alipur bu goal manga anida maitiba piki ngasi sanaki ba hanba match da Yawal Club na RYCA bu goal ani sunoda maitiba piki match na LFC na Anandamoy
Club goal 3-5 maiti piki ngasigi matching asi A Joy Kumar Singh E Prem Kumar amadi Joel Jotena contact tauki hayingi hanba match nongtil pung 3 taba matamda Sonapur GPSAB ga Digli NLC ga sanagani aduga anisuba match na nongtil pung 3 da Sunrise Club ga LEC ga sanagani Arabada Maloba Pau amuk hanna Museum for Education and Research High Hiramda International Museum Daily Singani Kunmari ki thoram pangthokre Pambai ne lucingba UNLF na kathokraba athoba singini sinumi pangthokre Amadi Taruk Laksuba Mini Boys Amadi Ahanba Inter Village Volleyball Tournament ngasi loisinkhre ngasi gidi image PAODAM pizaba matang asilo shinjari meeting tabili pasing bu amukha na khurumjari